लाए सीधी मोबाइल दगी से को हलके कंडीशन से हजी पुंग 12 हेले खर फानरे मैते मचा मणिपुर चमीनब अनी प्राइस कंपलसरी लौरनी दिमाग ज़्यादा ले रहे दिमापुर ने इंसाई लाइ मतेम तोरमने अदो फोन दे उंतोक लेने जे सम मतम लेमम लेतना हो फर्स्ट तान अप तौसे ले दिमाग से लैक मनिंग दो जुस्मी खुयेंग हमने पा इंसा हमने साइज अकाउंट हांगद्री प्रवीण अखोगी सिगी बुकी अंगाबुदी हम ले है मोइजे मरम हारकेको तो सीजने चावजाने अइना दो निंग बुकी मुंग चावने है तो ꯑꯩ ꯐꯝꯒꯦꯗ ꯌꯥꯝꯅ ꯋꯥꯏꯗ ꯑꯩꯉꯣꯟꯗ ꯂꯥꯏꯐ ꯆꯥꯠꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯍꯨꯃꯥꯡ ꯁꯧꯗ ꯂꯣꯏꯔꯕꯅꯦ ꯑꯗꯣ ꯗꯤꯃꯥꯄꯨꯔꯅꯦ ꯑꯃꯌꯥ ꯑꯩꯗꯤ ꯉꯥ ꯐꯥꯗ꯭ꯔꯤ ꯑꯩꯗ ꯅꯠꯇꯦ ꯐꯥꯗ꯭ꯔꯤ ꯑꯩ ꯍꯧꯖꯤꯛ ꯎꯠꯂꯤꯗꯣ ꯊꯪꯅꯕ ꯑꯩꯒꯤ ꯃꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯄꯔꯦꯡꯒꯤ ꯃꯤ 150 ꯐꯝꯃꯦ 150ꯗꯨꯗ ꯃꯤ ꯑꯅꯤ ꯉꯥ ꯐꯥꯔꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯉꯥ ꯌꯥꯝ ꯐꯥꯗ꯭ꯔꯦ ꯀꯥꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯀꯥꯏꯕꯤꯗꯦ ꯍꯥꯏꯇꯥꯔꯦ ꯃꯤ 150ꯗꯨꯗ ꯑꯅꯤꯈꯛ ꯐꯥꯕꯅꯤꯅ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯐꯥꯗ꯭ꯔꯤꯕ꯭ꯔꯣ ꯑꯩ ꯑꯗꯨ कहीं कहीं खनदे कदौदनो सॉरी कंपटीशन लो सिसु माने कंपटीशन ने अदो मैम को मैम जी एडवांस होइना मैम दा अइना पाउ लीक होय लगे स्पॉइलर अलर्ट आई हयेंग वीडियो फुल की कोई मैते मचा मरक तगी कंपलसरी प्राइस खर दी लेरे हंदकसु फर्स्ट ताबा नत्रगा तादबको अखोगी मैते मचा मरक तगी प्राइस कंपलसरी लेरे सी अयेन हजिते होन हाइजरिजिन होय मैम लांगी ताबरा लांगी जा संगा यांकन कपम जोय मैम लांगी nga फाबेने थैंक यू गुड लक हाइबिरकपगी अदगी am तो फादरी मी नोय न सिन थैनि मोय जे nga सो वेम लई यदो nga जिंग जे हेक्ता समाइना मी जे हेक्ता पुखी मपान जे लांगी खुलांगी न जु ओइदोनेको कोइदी कोइ चोप तारगदी कोइ तुमिना नुम चोपिदना मोइदे दु तौद्रे मोइदी हेक्ता पिकनिक की टाइप लागे हेक्ता अनुम खरा लाउखोंग खरा तौ हैतारे मैम जे अदुदना पुखी में आइदजु कोइ लंगनमिने आई नाकी नुपाजे माजु लंगे ट्राइबदी फन तौए तो माजु nga फादे त कैनोने ꯑꯩꯒꯤ ꯁꯤꯗꯩꯗ ꯊꯪꯅꯕꯗ ꯅꯥꯎꯕ ꯃꯥꯂꯣꯝꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯔꯦ ꯃꯥꯒ ꯑꯩꯒ ꯐꯝꯃꯤꯟꯅꯩ ꯑꯗꯨꯝ ꯃꯥꯗꯤ ꯁꯥꯇꯤꯟ ꯈꯟꯗꯣꯛꯑ ꯇꯨꯝꯈ꯭ꯔꯦ ꯑꯗꯩ ꯑꯩꯁꯨ ꯀꯩ ꯕꯦꯁ ꯁꯤꯖꯤꯟꯅꯒꯦ ꯄꯣꯞ ꯑꯞ ꯁꯤꯖꯤꯟꯅꯗ꯭ꯔꯣ ꯄꯣꯞ ꯑꯞ ꯁꯤꯖꯤꯟꯅꯩ ꯄ꯭ꯔꯕꯤꯟ ꯄꯣꯞ ꯑꯞ ꯍꯥꯞꯄꯦ ꯑꯗꯒꯤ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯐꯪꯉꯦ ꯋꯥꯇꯤꯟ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯦ ꯑꯗꯒꯤ ꯀꯛꯆꯦꯡ ꯃꯔꯨꯝ ꯁꯤꯖꯤꯟꯅꯔꯦ अदगी अखोई पार्टी मैती मचा सीरियल नंबर 60 अस्वाइदा फाग्रे मादी रौने को किलो मखा मुक्की सांग ओइनी खल्ले अदुमाइन चावबमदी फाग्रे मा प्राइस ओइद्रे अदगी अखोई अमागी ऑल मणिपुर एंगलिंग एसोसिएशन अखोई फ्री इशू तौरिजे सी फ्रीसे अमा थाबदे तो सी इशू तौरिबो अखोई एसोसिएशन की अखोई वाइस प्रेसिडेंट और माले अमाय हाय आइदी लापनमनिना उदी उद्रेको मा कैनो तौवे माजो में फाग्रे रौ माले दिमापुर ने कुमन ब्लॉक कई बेसिन जी पॉप अप कई तवे हाइग्रे फर्स्ट प्राइस क्या नो फर्स्ट प्राइस से 75,000 नेको अनु खर लौक तो माले अखोई मणिपुर मागी थूरबो मछली है क्या हाँ भाई मछली है नहीं है हाँ मणिपुर ने कंपलसरी लौरने ले कोई
ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯃꯤ ꯀꯩꯅꯣꯅꯦ ꯆꯅꯤꯒ ꯌꯥꯡꯈꯩꯅꯤꯅ ꯈꯣꯏ ꯊꯥꯔꯤꯁꯦ ꯑꯗꯩꯗ ꯃꯤ ꯑꯍꯨꯝꯈꯛ ꯉꯥ ꯐꯥꯗ ꯉꯥꯏꯔꯤ ꯂꯣꯏꯔꯦ ꯗꯤꯃꯥꯄꯨꯔ ꯗꯤꯃꯥ ꯔꯥꯖꯥ ꯇꯨꯁ ꯑꯩ ꯃꯅꯤꯡꯗ ꯑꯩ ꯎꯠꯂꯛꯀꯦꯁꯦ ꯃꯌꯥꯝ ꯑꯅꯧꯕ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯅ ꯂꯩꯔꯤꯁꯤꯗꯣ ꯂꯩꯔꯤꯁꯦ ꯄꯨꯔꯥ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯑꯩꯒꯤ ꯂꯥꯏꯟ ꯃꯇꯦꯛ ꯑꯃ ꯇꯧꯔꯝꯕꯗꯣ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯅ ꯇꯣꯛꯑꯝꯅꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯐꯣꯛ ꯍꯥꯔꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯦ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯅꯤꯡꯗ ꯐꯣꯛ ꯍꯥꯔ ꯇꯧꯔꯤ ꯃꯌꯥꯝ ꯀꯨꯝꯍꯩ ꯑꯃꯅꯤ ꯗꯤꯃꯥ ꯔꯥꯖꯥ ꯖꯔꯅꯤꯗꯨꯒꯤ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯔꯥꯡ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏ ꯇꯤꯝꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯡꯒ꯭ꯂꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯅꯤꯄꯨꯔ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯦꯡꯒ꯭ꯂꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯍꯥꯏꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯤꯠ ꯇꯧꯔ ꯄꯣꯔꯛꯑꯦ ꯄ꯭ꯔꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯔꯒ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗꯩꯗ ꯌꯧꯔꯛꯑꯦ ꯗꯤꯃꯥꯄꯨꯔꯗ ꯅꯨꯡꯗꯥꯡꯀꯣ ꯑꯗꯨꯒ ꯌꯧꯔꯛꯑꯀꯥꯟꯗꯩꯗ ꯑꯩꯈꯣꯏꯁꯦ ꯍꯣꯇꯦꯜ ꯃꯣꯏꯒꯤ ꯒꯦꯁ ꯍꯥꯎꯁ ꯑꯝꯗ ꯂꯩꯔꯦ ꯄꯨꯂꯞ ꯔꯨꯝ ꯂꯧꯔꯀꯥꯟꯗꯩꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯩꯗꯅ ꯑꯩꯁꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯎꯃꯤꯟꯅꯕꯈꯩꯗꯣ ꯑꯩꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯅꯔꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯣꯏ ꯕꯖꯥꯔꯒꯤ ꯏꯁꯇꯣꯔ ꯀꯥꯎꯃꯦꯟ ꯌꯥꯎꯋꯦ ꯗꯨꯀꯥꯟ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯐꯝꯕ ꯀꯥꯎꯃꯦꯟꯗꯣ ꯃꯥ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯦꯟ ꯑꯣꯏꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯇꯤꯀꯦꯠ ꯂꯧꯕꯖꯥꯠꯅꯦ ꯃꯥ ꯌꯥꯎꯋꯦ ꯑꯗꯣ ꯁꯛꯁꯦ ꯂꯣꯏ ꯈꯪꯅꯔꯦ ꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯛ ꯈꯪꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯪꯅꯔꯦ ꯑꯗꯩ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯑꯦꯟꯖꯣꯏ ꯇꯧꯔꯦ ꯆꯥꯕ ꯊꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯆꯥꯗꯅ ꯊꯛꯇꯅ ꯑꯍꯤꯡ ꯑꯃ ꯐꯖꯅ ꯂꯦꯜꯂꯨꯔꯀꯥꯟꯗ ꯑꯗꯒꯤ ꯈꯣꯏ ꯆꯣꯞꯄꯁꯦꯅ ꯉꯁꯥꯏ ꯑꯌꯨꯛ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗꯒꯤ ꯊꯣꯛꯅꯔꯦ ꯃꯌꯥꯝꯁꯦ ꯒꯥꯔꯤ ꯊꯧꯗꯣꯛꯑꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅꯦ ꯒꯨꯗ ꯂꯛ ꯕ꯭ꯔꯣ ꯇꯤꯀꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯀꯣꯝꯄꯤꯇꯤꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯄꯩꯁꯥ ꯀꯌꯥ ꯂꯧꯒꯦ ꯂꯨꯄꯥ 2,000 ꯑꯃꯌꯥ ꯑꯗꯒꯤ ꯀꯨꯃꯥꯔꯖꯤꯠ ꯇꯥꯏꯕꯪ ꯒꯨꯗ ꯂꯛ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯒꯥꯟꯙꯤ ꯒꯨꯗ ꯂꯛ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯕ꯭ꯔꯣ ꯋꯥꯕꯗ ꯂꯣꯏꯔꯝꯃꯅꯤ ꯉꯥ ꯐꯥꯔꯗꯤ ꯈꯔ ꯐꯗꯧꯅꯤ ꯍꯣꯏ ꯋꯥꯕꯗꯤ ꯋꯥꯔꯁꯨ ꯕꯤꯠ ꯑꯃꯅꯤꯗ ꯃꯅꯤꯄꯨꯔ ꯂꯥꯡꯉꯗꯤ ꯑꯗꯨꯒꯤ ꯕꯤꯠꯇꯨꯗ ꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯨꯅꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯩꯁꯨ ꯁꯨꯝ ꯋꯥꯕꯒꯤꯅ ꯇꯧꯐꯝ ꯈꯪꯗꯗꯅ ꯑꯩ ꯂꯥꯏꯚ ꯇꯧꯔꯛꯏꯁꯤꯅꯦ ꯑꯗꯨꯒ ꯃꯣꯏ ꯀꯩꯅꯣ ꯇꯧꯁꯤꯜꯂꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨ ꯑꯩ ꯀꯛꯊꯠꯄꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯉꯔꯥꯡꯁꯦ ꯍꯜꯂꯛꯑꯒ ꯃꯅꯤꯡꯗꯒ ꯃꯌꯥꯝ ꯇꯧꯋꯦ ꯑꯗꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯂꯩꯔꯦꯀꯣ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯁꯤꯅ ꯉꯥ ꯑꯃ ꯐꯥꯕꯗ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯁꯤꯁꯨ ꯆꯦꯟꯁꯤꯟꯗꯣꯏꯒꯤ ꯂꯨꯝꯃ ꯂꯩꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯕꯤꯗ꯭ꯔꯕꯅꯤꯅ ꯃꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯦ ꯚꯣꯂꯨꯟꯇꯤꯌꯔꯒꯒꯤ ꯈꯟꯕꯤꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯆꯦꯟꯁꯤꯜꯂꯒꯦꯅ ꯂꯩꯔꯝꯅꯦ ꯗꯤꯃꯥꯄꯨꯔꯗꯅꯦ ꯑꯗꯨꯅꯦ ꯉꯁꯤꯁꯦ ꯀꯩꯅꯣꯒ ꯉꯁꯤꯁꯦ ꯁꯨꯇꯤꯁꯨ ꯑꯣꯏꯗꯦꯗꯅꯀꯣ ꯊꯥꯡꯖ ꯑꯗꯣ ꯃꯤ ꯈꯣꯏ ꯆꯣꯞꯄꯩꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯁꯨꯇꯤ ꯂꯧꯊꯣꯛꯅꯔ ꯑꯩꯁꯨ ꯁꯨꯇꯤ ꯂꯧꯊꯣꯛꯑꯀꯥꯟꯗ ꯆꯠꯂꯤꯅꯤ ꯁꯨꯇꯤ ꯂꯧꯊꯣꯛꯑꯀꯥꯟꯗ ꯆꯠꯂꯤꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯩꯁꯨ ꯑꯗꯣ ꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯦ ꯖꯔꯅꯤꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯑꯆꯧ ꯑꯆꯧꯕ ꯐꯥꯔꯛꯀꯦ ꯖꯔꯅꯤꯗꯒꯤ ꯍꯧꯔꯒ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯤ ꯀꯥꯏ ꯅꯨꯡꯉꯥꯏꯕꯩꯗꯤ ꯑꯗꯨꯅꯦ ꯔꯣꯠ ꯀꯌꯥ ꯀ꯭ꯔꯥꯁ ꯇꯧꯈ꯭ꯔꯒꯦ ꯑꯃꯈꯛ ꯃꯤ ꯑꯃꯅ ꯈꯣꯏ ꯑꯃ ꯄ꯭ꯔꯕꯤꯟ ꯃꯤ ꯑꯃꯅ ꯈꯣꯏꯖꯩ ꯑꯃ ꯑꯗꯨꯒ ꯈꯣꯏꯖꯩꯗꯨꯗ ꯍꯥꯞꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯏ 3 ꯂꯣꯡꯕꯗ 3ꯗꯒꯤ ꯍꯦꯟꯅ ꯂꯣꯡꯕ ꯌꯥꯗꯦ ꯑꯣꯡꯂꯤ 3 ꯍꯨꯛ ꯈꯣꯏ 3 ꯁꯨꯃꯥꯏꯅ ꯂꯣꯡꯒꯦꯔꯥ ꯑꯗꯨꯒ ꯐꯤꯗꯔ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯁꯄ꯭ꯔꯤꯡ ꯌꯥꯎꯗꯕꯤ ꯌꯥꯗꯦ ꯁꯄ꯭ꯔꯤꯡ ꯌꯥꯎꯒꯗꯕ ꯃꯤꯁꯤ ꯑꯆꯧꯕ ꯄꯥꯟꯒꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯣꯂꯔ ꯂꯪꯕꯒ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏ ꯂꯣꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯑꯩꯈꯣꯏꯅ ꯀꯣꯂꯔ ꯂꯪꯕꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯣꯂꯔ ꯂꯪꯒꯗꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯦ ꯀꯣꯏꯕ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯉꯥ ꯐꯥꯗ꯭ꯔꯒꯗꯤ ꯄꯩꯁꯥ ꯍꯟꯖꯤꯜꯂꯤ ꯈꯪꯒꯗ꯭ꯔꯕ꯭ꯔꯣ ꯁꯤꯗꯤ ꯄꯩꯁꯥ ꯍꯟꯖꯤꯟꯕꯩ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯋꯥꯏꯗ ꯇꯧꯕ ꯃꯦꯂꯥꯗꯤ ꯑꯩꯈꯣꯏꯅ ꯂꯨꯄꯥ 2,000 ꯄꯤꯔꯨꯔꯦ 2,000ꯒꯤ ꯉꯥꯗꯣ ꯉꯝꯅꯕ ꯐꯥꯗꯣꯏꯅꯦ ꯅꯪꯅ ꯌꯨꯝꯗ ꯄꯣꯔꯛꯑꯒ ꯌꯣꯟꯒꯦꯔꯥ ꯌꯣꯜꯂꯣꯏꯔꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯄꯦꯗ ꯇꯧꯔꯤꯕ ꯄꯩꯁꯥꯗꯨꯒꯤ ꯉꯥ ꯃꯍꯨꯠꯇꯨꯗꯤ ꯐꯥꯅꯅꯕ ꯍꯣꯠꯅꯩꯗꯅ ꯑꯩꯁꯨ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯁꯤꯗꯗꯤ ꯅꯪ ꯉꯁꯥꯏ ꯀꯝꯄꯤꯇꯤꯁꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯑꯗꯒꯤ ꯑꯗꯨꯝ ꯐꯥꯔ ꯇꯥꯔꯗꯤ ꯅꯪ ꯐꯥꯁ ꯇꯥꯅꯕ ꯑꯗꯣ ꯐꯥꯁ ꯇꯥꯔꯗꯤ ꯄꯩꯁꯥ ꯆꯥꯎꯋꯤ ꯀꯦꯁ ꯑꯋꯥꯔ ꯃꯣꯏ ꯂꯨꯄꯥ 350,000 ꯊꯝꯃꯦ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯁꯦꯀꯦꯟ ꯑꯗꯩ ꯀꯟꯁꯣꯂꯦꯁꯟꯁꯨ ꯃꯤ 50 ꯃꯣꯏ ꯄ꯭ꯔꯥꯏꯖ ꯄꯤꯗꯣꯏꯅꯤ ꯉꯁꯤ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯌꯥꯝ ꯁꯥꯡꯅꯦꯕ ꯃꯣꯏꯁꯦ ꯈꯪꯉꯦꯕ ꯍꯥꯏꯗꯤ
ꯀꯟꯁꯣꯂꯦꯁꯟ ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯌꯥꯝꯃꯦꯕ ꯃꯤ 50 ꯄ꯭ꯔꯥꯏꯁ ꯄꯤꯗꯣꯏꯁꯦ ꯑꯩꯈꯣꯏꯁꯨꯀꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯥ ꯐꯥꯗꯦ ꯍꯥꯏꯁꯦ ꯑꯝꯇꯪꯒ ꯃꯆꯥ ꯁꯥꯡ ꯃꯣꯏꯒꯤ ꯏꯟꯆꯤ 3ꯇꯤ ꯁꯥꯡꯗ ꯌꯥꯗ꯭ꯔꯦ ꯏꯟꯆꯤ 3 ꯁꯥꯡꯕ ꯉꯥ ꯑꯃ ꯃꯨꯁꯀꯨꯟꯗꯣ ꯍꯣꯏ ꯀꯩꯅꯣ ꯕ꯭ꯔꯣ ꯀꯩꯅꯣ ꯏꯝꯐꯥꯜ ꯇꯤꯝꯒꯤ 2 ꯐꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤ 15ꯁꯤꯗꯩꯗ ꯃꯤ 3ꯒꯨꯝꯕ ꯉꯥ ꯐꯥꯔꯦ ꯑꯗꯨꯗ ꯏꯝꯐꯥꯜ ꯃꯆꯥ 2 ꯐꯥꯔꯦ ꯑꯃꯅ ꯗꯤꯃꯥꯄꯨꯔ ꯃꯆꯥ ꯃꯥꯜꯂꯦ ꯃꯥꯁꯨ ꯐꯥꯏ ꯑꯗꯨꯒ ꯏꯝꯐꯥꯜꯒꯤ ꯇꯤꯝꯗꯒꯤ ꯉꯥ 3 ꯐꯥꯕꯗ ꯏꯝꯐꯥꯜꯗꯩ 2 ꯐꯥꯔꯤ ꯍꯧꯖꯤꯛꯐꯥꯎ ꯏꯝꯐꯥꯜ ꯌꯦꯁ ꯈꯔ ꯇꯧꯔꯛꯀꯅꯤ ꯏꯝꯐꯥꯜꯒꯤ ꯕꯦꯔꯥ ꯉꯥꯛꯇꯅꯤꯀꯣ ꯑꯩ ꯆꯠꯃꯤꯟꯅꯩꯁꯤꯡꯁꯦ ꯉꯥ ꯏꯁꯤꯡꯗ ꯑꯁ꯭ꯋꯥꯏꯗ ꯈꯨꯗꯣꯝ ꯊꯤꯜꯂꯒ ꯑꯁꯤꯗ ꯉꯥ ꯂꯩꯔꯦ ꯀ ꯍꯥꯏ ꯉꯝꯕ ꯃꯤꯅꯦꯕ ꯁꯥꯊꯤ ꯉꯥꯛꯇꯅꯦ ꯆꯠꯃꯤꯟꯅꯩꯁꯦ ꯑꯗꯒꯤ ꯄ ꯏꯝꯐꯥꯜ ꯇꯤꯝꯒꯤ ꯑꯍꯣꯏ ꯑꯗꯨꯅꯦ ꯑꯩ ꯐꯥꯔꯦ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯐꯥꯔꯕꯣ ꯑꯩꯒꯤꯗꯤ ꯐꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯐꯥꯅꯕ ꯌꯥꯎꯔꯦ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯂꯧꯔꯛꯀꯅꯤ ꯍꯟꯗꯛꯁꯨ ꯇꯤꯝ ꯆꯦꯝꯄꯤꯌꯟ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯇꯤꯝꯅ ꯑꯣꯏꯅꯤꯀꯣ ꯑꯗꯨꯝꯗꯤ ꯆꯥꯎꯊꯣꯛꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯒꯤ ꯍꯣꯏ ꯍꯣꯏ ꯑꯇꯩꯗꯤ ꯈꯔ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯔꯦ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯁꯨꯝ ꯃꯌꯥꯝꯁꯨ ꯀꯃꯦꯟꯒ ꯇꯧꯔꯒ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯇ꯭ꯔꯗꯤ ꯀꯥꯏ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯕ ꯁꯤꯗꯩꯗ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣꯁꯦ ꯁꯤꯅꯔꯤ ꯐꯖꯔꯁꯨ ꯏꯊꯟꯗ ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯣꯞꯄꯤꯅꯦꯅ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯩꯕ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯩ ꯇꯤꯝ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯃꯐꯝ ꯑꯃꯗꯩꯗ ꯐꯝꯃꯤꯟꯅꯔꯒ ꯆꯣꯞꯄ ꯅꯠꯇꯦꯕ ꯂꯣꯇꯔꯤ ꯇꯧꯔꯒ ꯃꯣꯏꯅ ꯂꯣꯇꯔꯤ ꯇꯧꯀꯥꯟꯗ ꯁꯨꯝ ꯑꯃꯃꯝ ꯄꯤꯔꯦ ꯑꯩ ꯎꯠꯂꯛꯀꯦ ꯑꯩ ꯉꯁꯥꯏ ꯎꯠꯇ꯭ꯔꯤ ꯂꯥꯏꯚ ꯇꯧꯗꯦꯕ ꯑꯩ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯑꯃ ꯍꯌꯦꯡ ꯌꯨꯇꯨꯕꯀꯤꯁꯤ ꯐꯥꯏꯅꯦꯜ ꯚꯤꯗꯤꯑꯣ ꯐꯖꯕ ꯅꯝꯃꯛꯈꯤꯅꯤꯀꯣ ꯁꯦꯝꯃꯛꯈꯤꯅꯤꯕ ꯑꯗꯨꯗꯕꯨꯗꯤ ꯌꯥꯎꯔꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯁꯤꯃꯨꯛ ꯇꯥꯒꯦꯅꯤ ꯇꯥꯒꯗꯤ ꯂꯤꯊꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯤꯀꯦꯠꯁꯦ ꯎꯠꯂꯀꯥꯟꯗꯩꯗ ꯀꯩꯅꯣ ꯇꯧꯋꯦ ꯆꯪꯉꯦ ꯑꯗꯨꯒ ꯂꯣꯇꯔꯤ ꯇꯧꯋꯦ ꯂꯣꯇꯔꯤ ꯇꯧꯔꯒ ꯑꯩꯒꯤ ꯁꯤꯠ ꯅꯝꯕꯔꯁꯦ ꯄꯤꯔꯛꯇꯣꯏꯅꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯥꯏ ꯀꯥꯔꯠꯀꯤ ꯇꯥꯏꯞ ꯇꯧꯕꯗ ꯁꯤꯠ ꯅꯝꯕꯔ 111 ꯊꯥꯏꯁꯦ 111 ꯈꯤꯇꯪ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯃꯤꯔꯔꯤꯡ ꯇꯧꯔ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯒꯤ 111ꯒꯤ ꯀꯩꯅꯣꯁꯦ ꯄꯤꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯂꯣꯇꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯗ꯭ꯔꯣꯒꯤ ꯕꯣꯛꯁ ꯑꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯟꯁꯤꯜꯂꯀꯥꯟꯗꯩꯗ ꯈꯨꯠ ꯂꯧꯈꯠꯆꯗꯣꯏꯅꯦꯕ ꯃꯥ ꯂꯧꯈꯠꯄ ꯇꯥꯕꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯕꯗꯣ ꯑꯩꯒꯤ ꯁꯤ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯄꯨꯔꯥ ꯃꯌꯥꯝꯁꯦ ꯔꯦꯟꯗꯝ ꯕꯦꯁꯤꯁꯇ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣই ꯀꯥꯡꯕꯨ 2-3 ꯄꯨꯟ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗꯗꯤ ꯆꯥꯟꯅ ꯏꯃꯥꯟꯅꯕ ꯑꯃꯒ ꯇꯥꯃꯤꯟꯅꯩ ꯃꯥꯒ ꯇꯥꯃꯤꯟꯅꯕꯒꯤꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯟꯗꯛꯇꯗꯤ ꯆꯥꯟꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗ ꯆꯥꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯒꯁꯨ ꯌꯥꯝ ꯅꯛꯅꯗꯤ ꯇꯥꯗ꯭ꯔꯦ ꯅꯥꯎꯕꯕꯨꯗꯤ ꯁꯤꯗ ꯈꯤꯇꯪ ꯆꯠꯂ ꯇꯥꯏ ꯑꯗꯣ ꯃꯥ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯇꯝ ꯂꯦꯝꯕꯁꯦ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯏꯊꯟꯗ ꯑꯗꯨꯗꯨꯅꯅꯦ ꯑꯩ ꯂꯥꯏꯚ ꯇꯧꯔꯤꯁꯦ ꯑꯁ ꯀꯃꯦꯟ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯏꯝꯐꯥꯜ ꯃꯆꯥ ꯀꯅꯥꯅꯣ ꯉꯥ ꯐꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯍꯟꯅꯦꯕꯀꯣ ꯑꯗꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯐꯝꯕꯅꯦ ꯃꯥꯅꯦ ꯍꯥꯏ ꯑꯗꯨ ꯃꯥ ꯑꯃ ꯐꯥꯈ꯭ꯔꯦ ꯑꯩ ꯃꯃꯤꯡꯒ ꯀꯣꯟꯅꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅꯗꯤ ꯀꯀꯥꯗꯤ ꯑꯗꯨꯝ ꯀꯧꯋꯦꯕ ꯑꯍꯟꯅꯤꯅꯀꯣ ꯃꯃꯤꯡ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯒꯤ ꯑꯃ ꯁ꯭ꯋꯥꯏꯗ ꯅꯝꯕꯔ 40-50 ꯁ꯭ꯋꯥꯏꯗ ꯑꯃꯒ ꯐꯥꯈ꯭ꯔꯦ ꯑꯗꯨꯁꯨ ꯃꯃꯤꯡ ꯀꯅꯥꯅꯣ ꯗꯥ ꯑꯃꯔꯖꯤꯠꯂ ꯀꯅꯥꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯃꯗꯤ ꯐꯥꯈ꯭ꯔꯦ ꯗꯥ ꯑꯃꯔꯖꯤꯠꯇꯤ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔ ꯍꯪꯅꯔꯕꯨꯗꯤ ꯌꯥꯏꯗ ꯑꯗꯣ ꯑꯁ꯭ꯋꯥꯏꯗ ꯀꯅꯥ ꯄꯣꯠꯇꯣ ꯂꯣꯏ ꯆꯈꯥꯏꯔ ꯇꯥꯟꯅꯕꯅꯤꯅꯅꯦ ꯈꯤꯇꯪꯗꯤ ꯉꯥꯎꯋꯦ ꯑꯗꯨꯒ ꯄꯣꯞꯀꯣꯔꯟ ꯆꯥꯅ ꯇꯧꯒꯗꯕꯅꯤ ꯃꯇꯝ ꯂꯦꯟꯕ ꯈꯪꯅꯕ ꯍꯣꯏ ꯄꯣꯞꯀꯣꯔꯟ ꯆꯥꯕ ꯌꯥꯏ ꯁꯤꯃꯥ ꯌꯦꯡꯕꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯂꯩ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯇꯕ ꯋꯥꯅꯤꯍꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯇꯕ ꯋꯥꯅꯤ ꯍꯤꯖꯝ ꯔꯣꯍꯦꯟ ꯅꯪꯒꯤꯗꯤ ꯐꯥꯗ꯭ꯔꯤꯕꯣ ꯏꯇꯥꯎ ꯐꯥꯗ꯭ꯔꯤꯌꯦ ꯉꯥ ꯈꯔ ꯀꯧꯁꯜꯂꯣ ꯚꯥꯏ ꯇꯦꯛꯁꯟꯁꯤ ꯌꯦꯡꯉꯣꯅꯦ ꯍꯣꯏ ꯀꯧꯁꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯀ꯭ꯋꯥ ꯌꯣꯟꯕ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯀ꯭ꯋꯥ ꯌꯣꯟꯕ ꯂꯥꯛꯏꯅꯦ ꯁꯤꯗ ꯆꯠꯂꯤꯁꯦ ꯐꯥꯎꯔ ꯆꯠꯈꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯃꯛꯁꯦ ꯆꯪꯉꯒ ꯀ꯭ꯋꯥ ꯌꯣꯜꯂꯛꯏꯅꯦꯕ ꯈꯪꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯀ꯭ꯋꯥ ꯌꯣꯟꯕ ꯂꯥꯛꯏ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯕꯤꯌꯥꯔꯒꯁꯨ ꯑꯗꯨꯝ ꯌꯣꯟꯕ ꯂꯥꯛꯏ ꯑꯩꯅ ꯍꯥꯏꯗꯣꯛꯇꯕ ꯋꯥꯅꯤꯗ ꯑꯗꯨꯝ ꯑꯩꯗꯤ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅꯁꯨꯅꯦ ꯃꯣꯏ ꯔꯦꯟꯗꯝ ꯑꯣꯏꯅ ꯃꯤ ꯊꯝꯅꯍꯟꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ 4-5ꯒ ꯄꯨꯂꯞꯀ ꯁ꯭ꯋꯥꯏꯗ ꯇꯥꯁꯜꯂꯗꯤ ꯐꯔꯛ ꯇꯥꯅꯤ ꯑꯗꯨꯅꯅꯦ ꯏꯊꯟꯗ ꯇꯧꯕꯅꯤꯅ ꯏꯊꯟꯗ ꯇꯥꯕꯅꯤꯅ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯕ ꯑꯩꯈꯣꯏ 3-4 ꯄꯨꯟꯁꯤꯟ ꯇꯥꯔꯗꯤ ꯌꯦꯡꯉꯣꯅ ꯀꯅꯥ ꯈꯪꯅꯤ ꯕꯤꯌꯥꯔꯗ ꯉꯥꯎꯈꯠꯂꯛꯑꯗꯤ ꯕꯤꯌꯥꯔꯒ ꯂꯣꯏꯅꯃꯛ ꯌꯣꯟꯕ ꯂꯥꯛꯑꯦꯍꯦ ꯑꯗꯨꯝ ꯕꯤꯌꯔ ꯈꯔ ꯐꯪꯉꯦ ꯃꯃꯜ ꯂꯨꯄꯥ 200ꯒꯨꯝꯕ ꯄꯤ 200 ꯔꯨꯄꯤꯁ ꯆꯥꯛ ꯏꯁꯤꯡꯁꯦ ꯆꯥꯗ꯭ꯔꯤ ꯃꯣꯏ ꯂꯟꯁ ꯇꯥꯏꯝꯗ ꯕ꯭ꯔꯦꯛꯐꯥꯁ ꯀꯩꯀꯥ ꯃꯌꯥꯝ ꯕ꯭ꯔꯦꯛꯐꯥꯁ ꯌꯦꯜꯂꯛꯈ꯭ꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯂꯟꯁ ꯇꯥꯏꯝꯗ ꯀꯩꯅꯣ ꯃꯣꯏ ꯂꯟꯁꯀꯤ ꯄꯣꯠꯇꯣ ꯄꯤꯖꯔꯛꯑꯅꯤ ꯄꯦꯛꯀꯤꯡ ꯑꯣꯏꯅ ꯄꯦꯛꯀꯤꯡ ꯀꯩꯅꯣ ꯑꯣꯏꯅ
1 lakh ꯌꯥꯝꯕꯗꯣ ꯂꯥꯛꯇ꯭ꯔꯣ 1 lakh ꯅꯨꯄꯥꯗꯨ ꯌꯥꯎꯔꯤꯅꯤꯅꯦ ꯇꯨ ꯁꯤꯗꯩ ꯈꯣꯏꯁꯦ ꯑꯩ ꯉꯁꯥꯏ ꯄꯣꯞ ꯑꯞ ꯑꯩꯗꯣ ꯎꯠꯀꯦ ꯇꯧꯕꯅꯦ ꯎꯠꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯎꯠꯀꯦꯀꯣ ꯃꯌꯦꯛ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯦꯛ ꯁꯦꯡꯉꯦꯕꯣ ꯑꯩꯗꯤ ꯈꯪꯗꯦ ꯐꯣꯟꯗꯒꯤ ꯂꯥꯏꯞ ꯇꯧꯕꯅꯤꯅꯀꯣ ꯅꯍꯥꯟꯈꯩꯗꯤ ꯐꯣꯟꯗꯒꯤ ꯑꯝꯇ ꯂꯥꯏꯞ ꯇꯧꯗꯦ ꯉꯁꯤ ꯇꯧꯕ ꯋꯥꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯑꯗꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯗꯤꯑꯣꯒ ꯚꯤꯗꯤꯑꯣꯒ ꯑꯣꯗꯤꯑꯣꯒ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯑꯗꯨꯝ ꯌꯥꯔꯗꯤ ꯐꯔꯦ ꯇꯦꯛꯄꯤ ꯊꯦꯡꯀ꯭ꯌꯨ ꯇꯨ ꯁꯤ ꯂꯩ ꯇꯨ ꯑꯦ ꯇꯨ ꯁꯤ ꯂꯩ ꯇꯨ ꯄꯣꯄꯥꯏ ꯈꯣꯏꯗꯣ ꯑꯣꯜꯂꯛꯑꯒꯦ ꯌꯥꯔꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯅꯥꯎꯕ ꯊꯦꯡꯀ꯭ꯌꯨ ꯐꯔꯦ ꯐꯔꯦ ꯅꯥꯎꯕꯅ ꯌꯥꯏ ꯍꯥꯏꯔꯗꯤ ꯌꯥꯔꯝꯃꯅꯤ ꯑꯩ ꯃꯌꯦꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯑꯩ ꯌꯨꯇꯨꯞꯇꯒ ꯐꯦꯁꯕꯨꯛꯇꯒ ꯂꯥꯏꯞ ꯇꯧꯕꯅ ꯄꯪꯇꯧ ꯇꯧꯕꯅꯤꯅ ꯑꯗꯣ ꯌꯨꯇꯨꯞꯇꯗꯤ ꯌꯨꯇꯨꯞꯅꯕꯨ ꯍꯦꯟꯅ ꯂꯥꯏꯞꯁꯦ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦ ꯇꯨ ꯄꯣꯞ ꯑꯞ ꯑꯩ ꯁꯤ ꯂꯩ ꯇꯨ ꯑꯩꯒꯤ ꯈꯣꯏ ꯂꯥꯡꯒꯣꯝ ꯇꯣ ꯁꯤꯒꯤ ꯈꯣꯏꯁꯦ ꯁꯤꯒꯤ ꯀꯣꯂꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯣꯂꯔ ꯍꯥ ꯂꯪꯉꯦ ꯑꯩꯒꯤ ꯃꯄꯥꯁꯦ ꯍꯥꯡꯗꯕꯗꯒꯤ ꯑꯅꯥꯎꯕ ꯀꯩꯅꯣ ꯍꯧꯒꯠꯂꯛꯑꯦ ꯑꯩꯒꯤ ꯃꯄꯥꯁꯦ ꯍꯥꯡꯗꯕꯗꯒꯤ ꯑꯩ ꯂꯪꯁꯤꯜꯂꯦ ꯁꯤ ꯂꯪꯉꯦ ꯑꯩꯈꯣꯏ ꯑꯉꯧꯕ ꯑꯃ ꯂꯩꯖꯩ ꯑꯩꯒꯤꯅꯦ ꯑꯉꯧꯕ ꯑꯃ ꯂꯩꯗꯣ ꯑꯩꯒꯤꯅꯦ ꯄꯋꯥꯔ ꯏꯁꯇꯣꯔꯝꯗꯒꯤꯅꯦ ꯃꯣꯏꯒꯤ ꯌꯦꯁꯟꯅꯅꯤꯅ ꯊꯝꯃꯦ ꯇꯣ ꯁꯤ ꯂꯩ ꯁꯦ ꯁꯤꯗꯩꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯗꯔ ꯌꯥꯎꯕ ꯏꯁꯄ꯭ꯔꯤꯡ ꯐꯤꯗꯔ ꯌꯥꯎꯕ ꯄꯣꯠꯁꯤꯅꯦꯕ ꯑꯩꯈꯣꯏꯔꯣꯝꯗꯒꯤꯗꯤ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇ ꯒ꯭ꯔꯨꯞ ꯄꯨꯜꯂꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯕꯤꯌꯥꯔꯗꯣ ꯍꯥꯏꯔꯤ ꯑꯗꯨꯅꯦ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯁꯤꯒꯤ ꯅꯥꯎꯕꯁꯤꯅ ꯈꯤꯇꯪ ꯀꯣ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯏꯇꯥꯎ ꯌꯥꯔꯦꯗ ꯇꯧꯔꯔꯣꯏꯁꯤꯅ ꯃꯥ ꯍꯥꯏꯖꯤꯜꯂꯛꯄ ꯃꯥꯅ ꯍꯣꯏꯗꯪ ꯍꯥꯏꯔꯝꯃꯗꯤ ꯑꯩ ꯉꯁꯥꯏ ꯇꯧꯔꯗꯕꯅꯤ ꯃꯥꯅ ꯍꯣꯏꯗꯪ ꯍꯥꯏꯔꯝꯃꯗꯤꯀꯣ ꯑꯩ ꯈꯔ ꯇꯧꯔꯗꯕꯅꯤ ꯅꯣꯛꯏꯁꯦ ꯁꯤꯗ ꯉꯁꯥꯏ ꯕꯤꯌꯥꯔ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯏꯊꯟꯗꯗꯤ ꯍꯩꯅꯗꯕ ꯑꯗꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯕ ꯅꯥꯎꯕ ꯂꯧꯔꯁꯦ ꯍꯥꯏ ꯁꯨꯃꯥꯏꯅ ꯑꯁ ꯐꯛ ꯇꯥꯏꯗ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯍꯥꯏꯔ ꯃꯥ ꯇꯨꯝꯊꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯃꯥꯅ ꯍꯣꯏꯒ ꯍꯥꯏꯔꯝꯃꯕ ꯈꯔ ꯇꯧꯔꯗꯝꯅꯤ ꯑꯗꯨ ꯁꯤ ꯐꯔꯦ ꯀꯣꯂꯔ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯈꯪꯕꯤꯔꯅꯤ ꯈꯣꯏ ꯆꯣꯞꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯆꯣꯞꯇꯕ ꯃꯤꯗꯨꯁꯨ ꯍꯥꯏꯔꯛꯀꯦꯕ ꯁꯨꯃꯥꯏꯅ ꯈꯣꯏ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯂꯣꯡꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯍꯥꯟꯃꯨꯛꯀꯤ ꯐꯥꯔꯁ ꯇꯥꯕ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯕ ꯍꯥꯏꯗꯣ ꯁꯤꯒꯤ ꯈꯣꯏꯁꯦ ꯐꯥꯔꯁ ꯇꯥꯕ ꯅꯨꯄꯥꯗꯨꯅ ꯁꯦꯝꯃ ꯄꯤꯔꯛꯏꯅꯦ ꯃꯥ ꯃꯁꯥꯅ ꯃꯈꯨꯠꯅ ꯁꯦꯝꯃꯒ ꯑꯩꯉꯣꯟꯗ ꯒꯤꯐ ꯇꯧꯔꯛꯄꯅꯦꯕ ꯁꯤꯁꯦ ꯁꯤꯒꯤ ꯏꯁꯄ꯭ꯔꯤꯡ ꯌꯥꯎꯕꯁꯦ ꯄꯨꯔꯥ ꯃꯥꯅ ꯒꯤꯐ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯐꯥꯔꯁ ꯇꯥꯕꯗꯨꯅ ꯑꯗꯨꯗꯨꯅ ꯄꯣꯞ ꯑꯞ ꯍꯥꯏꯁꯤꯅ ꯁꯤꯅꯤ ꯄꯣꯞ ꯑꯞꯁꯦ ꯇꯨ ꯁꯤ ꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯈꯥꯂꯤꯗ ꯑꯗꯨꯝ ꯊꯝꯃꯅꯤ ꯁꯤ ꯄꯣꯞ ꯑꯞꯁꯤꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯇꯥꯎꯈꯠꯂꯛꯀꯅꯦꯕ ꯃꯇꯨꯝꯁꯦ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯏꯁꯤꯡꯗ ꯁꯨꯃꯥꯏꯅ ꯇꯧꯈꯠꯂꯒ ꯂꯩꯔꯅꯤ ꯁꯨꯃꯥꯏꯅ ꯃꯥꯗꯤ ꯑꯇꯩ ꯈꯣꯏꯁꯤꯗꯤ ꯂꯩꯕꯥꯛꯇ ꯇꯥꯗꯣꯏꯅꯦ ꯃꯥꯗꯤ ꯏꯁꯤꯡ ꯂꯩꯕꯥꯛꯇꯒꯤ ꯇꯧꯈꯠꯂꯒ ꯂꯩꯗꯣꯏꯅꯦ ꯑꯉꯥꯡꯕꯁꯤꯡ ꯆꯦꯜꯂꯒ ꯁꯤ ꯇꯧꯈꯠꯂꯒ ꯂꯩꯕꯁꯤꯗꯩꯗ ꯉꯥꯅ ꯎꯝꯕꯗ ꯁꯤꯒꯤ ꯈꯣꯏꯁꯤ ꯌꯥꯎꯈꯤꯗꯣꯏꯅꯦꯕ ꯁꯤꯒꯤ ꯈꯣꯏꯁꯤ ꯉꯥꯅ ꯎꯝꯕꯗ ꯈꯣꯏꯁꯤ ꯌꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯉꯥꯁꯦꯅ ꯐꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯟꯈꯤꯕꯗ ꯁꯤ ꯌꯥꯎꯍꯟꯕꯩ ꯋꯥꯅꯤ ꯁꯤꯅ ꯄꯣꯞ ꯍꯥꯏ ꯃꯈꯥꯁꯨ ꯌꯥꯝ ꯃꯣꯠꯂꯦ ꯃꯈꯥ ꯃꯣꯠꯄꯗ ꯁꯤ ꯃꯌꯥꯝ ꯀꯥꯟꯅꯩ ꯑꯗꯒꯤ ꯑꯇꯩꯁꯦ ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯁꯤꯅ ꯄꯣꯞ ꯑꯞ ꯌꯥꯎꯗꯕꯤꯅꯤ ꯀꯥꯏꯅ ꯎꯔꯤꯕꯣ ꯎꯔꯤ ꯁꯤꯅ ꯄꯣꯞ ꯑꯞ ꯌꯥꯎꯗꯕꯤꯅꯤ ꯑꯗꯨꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯑꯗꯨꯝ ꯌꯥꯔꯕ ꯉꯥ ꯐꯥꯕ ꯅꯨꯡꯉꯥꯏꯔꯗꯕ ꯑꯗꯨꯒꯨꯝꯂꯕ ꯈꯣꯏ ꯑꯃꯅꯤ ꯁꯤꯒꯨꯝꯕ ꯉꯥꯛꯇꯅ ꯍꯥꯎ ꯆꯥꯎ ꯆꯥꯏꯔꯣ ꯆꯥꯔꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯕ ꯅꯨꯡꯉꯥꯏꯔꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯉꯥꯅꯕꯨ ꯆꯥꯔꯛꯇ꯭ꯔꯗꯤ ꯅꯠꯇ꯭ꯔꯥ ꯁꯨꯝ ꯉꯥꯛꯇꯅꯦ ꯑꯐꯕ ꯑꯩꯗꯤ ꯑꯗꯨꯅꯤ ꯑꯁ ꯈꯨꯅꯝꯗ ꯌꯨꯔꯦ ꯌꯥꯔꯦ ꯅꯥꯎꯕꯅ ꯂꯥꯎꯔꯤꯕꯣ ꯍꯣꯏ ꯁꯦꯡꯉꯤꯌꯦ ꯀꯩ ꯂꯝꯗꯅꯣ ꯗꯤꯃꯥꯄꯨꯔꯗꯅꯦ ꯆꯣꯡꯊꯥꯝ ꯖꯤꯇꯦꯟ ꯕ꯭ꯔꯣ ꯑꯗꯒꯤ ꯀꯥꯏꯋꯥꯏꯗ ꯗꯤꯃꯥꯄꯨꯔꯅꯦ ꯑꯗꯒꯤ ꯑꯗꯨꯅꯦ ꯇꯣ ꯁꯤꯡꯖꯨ ꯆꯥꯖꯩꯌꯦ ꯁꯤꯡꯖꯨ ꯆꯥꯕ ꯆꯧꯁꯤ ꯂꯥꯎ ꯃꯌꯥꯝ ꯀꯥꯏꯗꯩ ꯁꯤꯡꯖꯨꯅꯣ ꯀꯥꯏꯗꯩ ꯁꯤꯡꯖꯨꯅꯣ हाँ हाँ मेरा है निकलने से हम भी पास कर देगा ठीक है निकल ये वाला आपका है ना नहीं ये हमारा ये आपका है क्रॉस हुआ क्या नहीं आप फेंकते हो इसलिए हम सामने फेंक दिया ओह ठीक आप निकलने से हम भी फेंकिएगा साबुत तारे हेलो ब्रो माज ले रहे लाइक सिले तो ना वाइड जेंटलमैन तो मान होए है मैं दिखा तो और दम नहीं देन हाँ हाँ चाहो रो ना आप आने हाँ 어디 놓고 자요 난 이런 차가 사이냐 떠우리 랩냐 나올래 또 나와야 또 실래 또 말롬 나와 nằm mình chơi lên coi cho bạn coi tao gì đó अच्छा है nó không nè
अच्छा है हमारे दिमापुर की ना आपका नाम Lima. लिमा लिमा फ्रॉम दिमापुर Lima. लिमाꯁꯨ ꯌꯥꯎꯔꯦ ꯃꯥ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨꯝ ꯈꯣꯏ ꯆꯣꯞꯄ ꯀꯥꯡꯕꯨꯁꯤꯡꯒ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯁꯛ ꯈꯪꯅꯕ ꯉꯥ ꯑꯆꯧꯕ ꯂꯩ ꯂꯪꯉꯤꯔꯣ ꯁꯥꯠꯂꯦ ꯁꯤꯗꯤ ꯃꯌꯥꯏ ꯌꯧꯅꯕꯗꯪꯉꯦ ꯈꯣꯏ ꯆꯣꯞꯄ ꯀꯥꯡꯕꯨꯁꯤꯗꯤ ꯖꯦꯟꯇꯜꯃꯦꯟ ꯉꯥꯛꯇꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅꯦ ꯑꯩ ꯖꯒꯥꯁꯤ ꯑꯗꯨꯝ ꯐꯝꯖꯔꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯑꯗꯨꯒ ꯌꯦꯡꯒꯦ ꯉꯥ ꯈꯔ ꯀꯌꯥꯝ ꯐꯥꯔꯒꯦ ꯉꯥ ꯐꯥꯗ꯭ꯔꯤ ꯉꯥ ꯀꯌꯥ ꯐꯥꯔꯒꯦ ꯕꯤꯌꯥꯔꯗꯣ ꯑꯃ ꯂꯩꯔꯒ ꯀꯩ ꯍꯥꯏꯅꯣ ꯉꯥ ꯃꯆꯤꯟꯖꯥꯛꯇꯣ ꯑꯗꯨꯗ ꯆꯨꯞ ꯆꯨꯞ ꯂꯨꯞꯄꯣ ꯕꯤꯌꯥꯔꯗꯣ ꯇꯦꯛꯁꯟ ꯍꯥꯏꯁꯤ ꯀꯩꯅꯣ ꯕꯤꯌꯥꯔꯗꯣ ꯑꯃ ꯂꯩꯔꯒ ꯉꯥ ꯃꯆꯤꯟꯖꯥꯛꯇꯣ ꯑꯗꯨꯗ ꯆꯨꯞ ꯆꯨꯞ ꯂꯨꯞꯄꯣ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏ ꯑꯁ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏꯅ ꯇꯦꯛꯄꯤ ꯃꯥꯏꯁꯦ ꯕꯤꯌꯥꯔꯗ ꯉꯥ ꯃꯆꯤꯟꯖꯥꯛꯇꯣ ꯂꯨꯞꯄꯒ ꯊꯥꯛꯑꯣ ꯍꯥꯏꯕꯅꯦꯕ ꯈꯣꯏꯗꯣ ꯅꯠꯇ꯭ꯔꯥ ꯉꯥꯁꯦ ꯌꯥꯗꯕꯅꯦꯕ ꯃꯤꯁꯦ ꯅꯍꯥꯟꯈꯩꯗꯤ ꯃꯣꯏ ꯈꯣꯏ ꯆꯣꯞꯄ ꯍꯥꯏꯁꯦ ꯃꯣꯏ ꯈꯣꯏ ꯆꯣꯞꯐꯝ ꯑꯣꯏꯇꯥꯔꯒꯁꯨ ꯁꯪ ꯑꯀꯣꯏꯕꯁꯤꯗ ꯁꯪ ꯑꯃ ꯑꯅꯤ ꯁꯪ 10ꯃꯨꯛ ꯂꯩ ꯁꯪ 10ꯒ 4-5ꯃꯨꯛ ꯅꯍꯥꯟꯈꯩ ꯈꯣꯏ ꯆꯣꯞꯄ ꯃꯇꯝꯗꯗꯤ ꯃꯤ ꯑꯃꯈꯛ ꯑꯅꯤꯈꯛ ꯅꯠꯇ꯭ꯔꯒ ꯃꯤꯗꯣ ꯌꯥꯝꯗꯕꯤꯗ ꯃꯔꯝꯁꯦ ꯍꯥꯏꯔꯛꯀꯦꯕꯀꯣ ꯉꯥ ꯐꯥꯗꯕꯒꯤ ꯆꯣꯞꯄꯒ ꯇꯧꯕꯅꯤꯗꯅ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯂꯥꯛꯄꯒꯨꯝꯕꯅꯦꯃꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯊꯣꯡ ꯊꯣꯡꯅꯥꯎ ꯊꯤꯟꯖꯤꯜꯂ ꯁꯨꯃꯥꯡꯗꯒ ꯍꯦꯛꯇ ꯄꯩꯒꯤ ꯂꯩꯔꯝꯒꯨꯝꯕꯅꯦꯃꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯂꯥꯛꯄꯩ ꯇꯥꯏꯝ ꯉꯥꯒꯩꯅ ꯈꯟꯗꯣꯏꯁꯦ ꯃꯣꯏꯅ ꯄꯥꯈꯠꯂꯦꯕ ꯃꯣꯏꯗꯤ ꯃꯤꯍꯨꯟꯒ ꯁꯨꯔꯝꯃꯣꯏꯗꯣꯏꯅꯦ ꯃꯣꯏ ꯑꯌꯨꯛꯇ ꯍꯦꯛ ꯍꯧꯕꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯩꯗ ꯗꯨꯡꯗ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯩꯗ ꯃꯤ 100ꯃꯨꯛꯅ ꯆꯥꯛ ꯏꯟꯕꯤꯗꯣꯏꯅꯦꯅ ꯂꯩꯔꯝꯃꯗꯤ ꯑꯩꯒꯤꯁꯦ ꯆꯥꯎ ꯀꯥꯏꯅ ꯅꯪ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯅꯪ ꯑꯣꯏꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯤꯅꯦ ꯑꯗꯨꯒꯤ ꯇꯥꯏꯝꯅꯦ ꯇꯧꯔꯝꯗꯣꯏꯁꯦ ꯉꯥꯁꯤꯡꯁꯦ ꯅꯍꯥꯟꯈꯩ ꯅꯨꯡꯇꯤꯒꯤ ꯇꯧꯔꯗꯤ ꯐꯕ ꯑꯗꯨꯅꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯣꯏꯅꯦ ꯇꯨꯝ ꯑꯩ ꯍꯥꯏꯁꯤꯅꯦꯃꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯆꯥ ꯂꯥꯎꯅ ꯃꯤꯀꯞ ꯊꯣꯛꯄꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯀꯥꯟꯗꯩꯗ ꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯦ ꯆꯥꯎ ꯀꯥꯏꯅ ꯃꯤ 100 200ꯁꯤꯅ ꯍꯦꯛꯇ ꯌꯣꯝꯃ ꯅꯣꯏ ꯁꯨꯃꯥꯡ ꯂꯩꯔꯝꯃꯦ ꯈꯜꯂꯣꯅꯦ ꯅꯪ ꯃꯤꯍꯨꯟ ꯑꯃ ꯊꯛꯀꯠꯀꯅꯤ ꯅꯪ ꯋꯥꯟꯊꯅꯤ ꯉꯥꯗꯤ ꯂꯥꯏꯔꯤ ꯑꯗꯨꯅꯦ ꯇꯧꯔꯤꯁꯦ ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯃꯐꯝꯗ ꯅꯧꯅ ꯆꯪꯕꯒꯤ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ 2-3ꯔꯛ ꯁꯨꯝ ꯇꯧꯁꯜꯂꯛꯑꯕ ꯑꯗꯨꯏꯗꯤ ꯉꯥꯁꯤꯡꯁꯦ ꯀꯤꯔꯛꯑꯔꯣꯏꯕ ꯑꯗꯨꯏꯗꯤ ꯑꯗꯨ ꯆꯥꯒꯦ ꯑꯗꯥ ꯆꯥꯒꯦꯅ ꯉꯥꯁꯤꯡꯁꯦ ꯈꯟꯕ ꯍꯧꯔꯛꯑꯅꯤ ꯑꯗꯣ ꯑꯍꯥꯟꯕꯩꯗꯤ ꯀꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅꯉꯥꯁꯤꯡꯁꯦ ꯀꯤꯕ अदुदुना हाँ नहीं आप उसके ऊपर फेंको ना कोई बात नहीं फेंको अदुने nga फादबे मरमदो हायरे ako ko ai khoyam semgi nupa mai ga thangnai je si magi ako to 1K like abung yum thank you abung anam khara wari khara sabe ai manaba thau leitaba yawargadi anam comment piro thaba rei bugai anam thabak tawbiu ko ngasi suti juna tamnena aina maram moiraga thabak kaire ga hade habirakan best of luck okay okay thank you yamta sai thang ko aigi koi masina ko sillo duju ai amta kena tawge pa de langge ha nang masina singye ro ai dum thamo aigi देखिए आप यहाँ पे हो ऊपर उसमें हो ओके ना हम दोनों क्रॉसिंग हो गया था इसलिए मैं यहाँ पे करता ओके पूरी बेस्ट ऑफ लक मतलब मैम लेदा बुरो nga खरा फारो नुंदिन टाइमिंग अमा लाखिनी को nga फानाबा होरपगी अदुदा फाथर लोय के दरोगे nga जे फावा होगरदी होरे नुंदिन मोइगी
इसिंजु चावरे इंदमदाजु मोसिदजु खगा इंग हौरेबा अदुदुना मरम ओइरगा ngaजिंजे अदुजु मरम अमनि इंजेलक इंग सा चेंज तौरपजिजु nga यामना फादबगी मरम अमजु ओइरे आइना ngसा अहम हाइगिबदो nga मसिंजाकसे नोंगालकपा थोंग यांगदोपगा एता सि चाउ का मया फाक्तो इंजन भीतर त मयामना कोइन इंजला दे कोयु हाइना रोइदना अदु म तौबदुमा अदेगी वेदर चेंज तौरपगी अमा अदे मेन ओइना अहम बेदो याम ओइगल्ले हाइदि सुमाइना पुखीददि अदुगा ngaje फाद्रि ngaजाव अमा फाजनसे फाजे आई ताकलाम अमतंग खोजै मतोन अमतंग खपादि फागदम अदुगा असना कंद लांगे nga फाना ब्रा येंगने फादि फादे आइले खुइले दा यादेदा दिमापुर द चलगा खुइरुबा हाइजे सिने फारगे क्या फारगे अस फाद्रिदा फादोरे ngairi वेटिंग गेम ने आई खोइ थक्चन गरे अदुगा सिंगापो ngaire asi kata kata ek tor botu ai koi sile to ai ulaki ko to sile je aja ko je ha mai na to ani chu wangou jai gi ne anam thakela thami ne khangan ba thank you as ai live yang ga nang aktang potha dui di to ro mina thabo lai thui ga di han ga no he do to sile to koi thang nai lo khui mai kak na ti me du na complain yam to ga do ai thanda khuibu di khitang khana be ko mamgi khuino do ado mayam plop khumina ramnina ai ju ga ju thi dreba silhaw am na as moi anum plop khumina ramnina ko ko em palle dum teluk to ke sile tim na ta tham ge ko eda ko em palle si ko je yan tam loi sala tham ge fare ai ko je ni ani na mau di thak re si di lo ko la tham na 오케이 손을 다 먹어. 야래. 눈에 ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯒ ꯉꯥ ꯐꯥꯗꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ. ꯍꯣꯏ ꯑꯗꯨꯅꯦ ꯑꯁ ꯉꯥꯗꯨ ꯕꯤꯠꯅꯤꯅꯦ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯗꯣ ꯇꯥꯗꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯉꯥꯗꯨꯒꯤ ꯕꯤꯠꯇꯣ ꯍꯥꯏꯇꯥꯔꯦ ꯉꯥ ꯑꯃꯅꯤ ꯕ꯭ꯔꯣ ꯇꯤꯀꯦꯠ ꯃꯃꯜ ꯀꯌꯥꯅꯣ 2,200ꯅꯦ ꯑꯗꯨꯒ ꯊꯕꯛ ꯁꯨꯔꯝꯃꯤꯅꯦ ꯍꯣꯏ ꯑꯗꯣ ꯈꯥꯡꯉꯝꯕ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯁꯜꯂꯛꯄ ꯌꯥꯏ ꯑꯩ ꯁꯨꯝ ꯀꯥꯟꯗꯗꯤ ꯃꯇꯝꯁꯦ ꯌꯥꯝ ꯐꯪꯉꯦ ꯑꯗꯨꯅ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅꯃꯛ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯅꯤ 브꯭ꯔꯗꯔ any catch no Zimo bro no catch till now but will catch soon ha marum yam yaw nang to toiro kaino ado hun merang dero sidai lok se horen masina kaino ina lengna khara kaw he oh fresh oina amta fadri sai sin amta sadri siletu kakse morong je mona to amta ulusi kakse morong koi gi polang daga kaino daga hapa pari judro to to koi gi miru macha da kakse morom je sida kakse morom yok pai di hujiki miru macha do na hena no worries you will get the big one lots of support from Dimapur thanks bro thanks Zimo I hope you are coming at this Dimaraja or not Zimo Dimaraja में आ रहे हो क्या भाई आ रहे तो मिलते और करी लमदनो प्रेमकांत what about lunch will lunch yam tuna lani ai chung kan bada sana mi lang kre and ngam ta phadri kai gino bro nga phadoi maram ani hum legre ai sai mang nai jagre ai si video je ai num hapakke ko adu yeah welcome bro in the evening okay we will meet there Zimo we will meet okay dagi zike la yirmi lai ne ma'am yirum chaning bro first second taba haiduna lai thokraga khara phana di yengba nungai ni hoi chume ta bro adune khara phana di chume yam thi chume khara phana di nga do sai jum pha ma jum pha dagi poto adudaida isa da kitang kano hengadab do moina uhen bidre sidi ambo park tram ne
ꯑꯩꯒꯤ ꯂꯪꯁꯦ ꯈꯤꯇꯪ ꯂꯦꯡꯉꯛꯄꯗꯧꯅ ꯇꯧ ꯃꯣꯏꯅ ꯂꯦꯡꯕꯩꯔꯥ ꯁꯤ ꯍꯥꯏꯖꯕ ꯑꯩꯈꯣꯏꯅ ꯐꯝꯃꯤ ꯐꯣꯛ ꯍꯥꯏꯇꯥꯔꯦꯅꯦ ꯐꯣꯛ ꯍꯥꯞꯄ ꯍꯥꯏꯅꯔꯤꯁꯦ ꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯈꯔ ꯅꯣꯡꯕꯨꯗꯤ ꯅꯣꯝꯃꯦꯕ ꯑꯗꯣ ꯑꯩꯒꯤ ꯀꯣꯂꯔꯒꯤ ꯂꯪꯁꯦ ꯈꯤꯇꯪ ꯍꯥ ꯅꯪ ꯄꯤꯔꯛꯏꯔꯣ ꯑꯁ ओके कितना दो हाँ ओके येरुम अनी पिछले तो सिदबू कमायना ना ngасai बिहार था मदी कम तो देनो नावना येरुम yung पिछले हो तंजा येरुम अनी पिछले अदने खंगदेदा हंदकसे याम नुंगाइदा जर्नीगिदि याम नुंगाइबा इमानबजु अदे ngang रूमदा लेमिनैदो अखोगी दा जुम्बा आइगा पुलिस रूममेट आइगी रूममेट से अखोई लामिना अखोई कोंपा मचा अहुम महीम लेरे आइगी लामिनबा इंगोय करी होय अदे दा जुम्बा होगी दा सुरेश होगी मोगी टीम गong पुल्ले अदुना याम नुंगाइबा पार्टी दी एस पुरा बेरानिको अदुना हाइदोकपा यादब मयाम जोय आइदि चाबा थकपै मतांगना हेनबदि तौदे चाबा थकपगी हाइतारेना अदु मयाम अदुम लामनिना एन्जॉय तौ लांपनिना थकपा चाबजे नुम खरा नुम तौवी अदुगा दीपक मा क्याम फानरगे अखोई मैतै मचासिंगी मरक्ता फाबा यावनब्रो हेरोजिरो ओइना ब्रो कनो तौरे nga ahum फाबदा मैतै मचा अनि ने हाइदि मैतै मचा अनि हा माने नत्रो कइनो हाइजा अजम फारे सिदा जुम फार जाय नत्रा मी हुम nga फाइ मी हुम जिदा मैतै मचा अमा ओरे अदो फाबु फारदि प्राइस दि सोइद्रे अस बुकी खुचौमने अमा खोइ निंदे बुकी दो अदुमा निंदे बुकी गुम्बा अनि मु चौगद्रो अदुमाइ चौ निंदे बुकी गुम्बा अमा मखाइ मुति चौरने इन सुम खंगजबदो ब्रो की dog सिदि मै तारे हे पुरा मैने चौय अमा ब्रो what is the size spawn it is about ff 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 your yeah ff is asking about the size of the pond it's about you know kogi it's about I think 100 acre acre minus 100 minimum 50 acre will be here might be the size of this pond minimum 50 acre size this pond is very big huge khoi lon daga haidi khoi gi ningdem buki nam le ba buki da chobuje ado angmain di torne ado yaren gi buki apak do adu dai ju sina adu yaren gi du si kana hene sina ningdem buki ta ron tam ni hai ngamdre pai adu di khangdre anum khara di khang ado aina sai jab da ai drone pai ge to ne ko ai drone pai ge to ai drone ju pu le drone gi extra permission pura ai nga sai hotel da kai da khoi leibam jawam mem no ko pai pai san ai ne kem tok de du si buki je ro kan drone pai ba yadre ba 50 adune nga sai jilli kuman adune 50 acre do henonga aidi hemu henonga le ni ne chaw ba na buki chumne buki na te khoi ning dem buki uma ni mu me chaw ama makai hen chaw ne me khoi ning dem buki do ni chaw da lam kya moi ni do du gi chap to habiro si ju chapa sang di tangkhai khai da ba ni buki ta ni me oh bro gi contact number am da piro o hai gi bane supi pirakte angler kangbuna yam hange mela yawbagi asai gi je smai tor je ai je mela yawge khoke na harpo myam je ina ju loima paw phawna ngamdre ba gi go fish ki oba wase group um sema ji aduga wase group to sema kan dei da ano mela ga je khoina khoi kangu ai gi go fish kangu do khoi chomning ba ge doina mela je sin sin na pu dana do pulan so ba je na ta di yaroi adum patro अखोई वाचे ग्रुप गो फिश की दी हैतमा तो इनिको अनोबो मैम यारकन यागी दी नोई गुम प्रो यहन बेरोय नावा कोई मालोम नावोय गुम्बा आहिबदी यावलर कोई वाचे ग्रुप तुदा आइगी दी अनोबो मैम थलकनी आइगी दी तंबा हरकपा के का मैम दुगा सुम हैतमा मैम दुगा आई फाजगे मालोम नावोय कोई पुबेद्रे कोई मक्ति यहन बेद्रे दुगा आई फोन से बैटरी डाउन तो रेस आठ तो गया अदुने सी को तर पायो को
ꯆꯪꯉꯕꯣ ꯆꯪꯉꯤ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕꯣ ꯍꯜꯂꯣ ꯍꯜꯂꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯆꯦꯛ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕꯤꯔꯤꯕꯣ ꯑꯣꯗꯤꯑꯣ ꯆꯦꯛ ꯍꯜꯂꯣ ꯆꯦꯛ ꯌꯥꯔꯕ꯭ꯔꯣ ꯑꯩꯁꯦ ꯈꯤꯇꯪ ꯅꯜꯂꯝꯗꯧ ꯃꯥꯟꯕ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯂꯣꯝ ꯅꯥꯎꯕ ꯃꯤ ꯃꯃꯤꯡꯅꯦ ꯑꯩꯒ ꯊꯪꯅꯩ ꯇꯨ ꯃꯥꯂꯣꯝ ꯅꯥꯎꯕ ꯏꯁꯂꯦ ꯇꯨ ꯗꯦꯈꯣ ꯇꯨ ꯑꯁꯤꯗ ꯇꯨ ꯚꯥꯏ ꯈꯨꯔ ꯑꯝꯇ ꯍꯥꯏꯔꯛꯎꯅ ꯇꯨ ꯎꯕ꯭ꯔꯣ ꯑꯥꯗꯩꯁꯦ ꯎꯔꯝꯒꯅꯤ ꯇꯨ ꯑꯁꯤꯅꯦ ꯃꯥꯂꯣꯝ ꯅꯥꯎꯕ ꯍꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯄꯥꯅꯦꯃꯤ ꯅꯣꯏꯅ ꯐꯥꯒꯤ ꯃꯥꯟꯅꯤꯃꯤ ꯇꯧꯕ ꯉꯝꯕ ꯃꯤꯅꯦꯁꯦ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯒꯣ ꯐꯤꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯩꯈꯣꯏ ꯆꯣꯞꯅꯤꯡꯕ ꯃꯌꯥꯝꯗꯣ ꯍꯩꯇ꯭ꯔꯤ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨ ꯃꯔꯛꯇ ꯃꯣꯏ ꯑꯍꯩꯕ ꯌꯥꯎꯍꯟꯕ ꯌꯥꯗꯦ ꯂꯣꯏꯔꯦ ꯅꯣꯏ ꯅꯌꯥ ꯀꯥ ꯌꯦꯡ ꯂꯩꯅꯤ ꯃꯣꯏꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯉꯥ ꯐꯥ ꯂꯥꯛꯄ꯭ꯔꯥꯕꯨ ꯉꯥ ꯐꯥꯕ ꯂꯥꯛꯄ꯭ꯔꯥꯕꯨ ꯃꯣꯏꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯉ ꯂꯩꯅꯦꯕ ꯑꯍꯩꯕ ꯌꯥꯎꯍꯟꯕ ꯌꯥꯗꯦ ꯍꯣꯏ ꯑꯍꯩꯕꯁꯨ ꯈꯔ ꯌꯦꯡꯉꯁꯦ ꯃꯑꯣꯡ ꯌꯦꯡꯁꯦ ꯍꯌꯦꯡ ꯃꯦꯂꯥ ꯁꯤꯟꯕꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯗꯤ ꯍꯩꯇꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯄꯩꯁꯥꯗꯣ ꯈꯔ ꯇꯥꯕꯤꯌꯨ ꯀꯥꯏꯅ ꯉꯥꯡꯅꯕ ꯌꯥꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯅꯕ ꯇꯧꯔꯁꯦ ꯀꯃꯦꯟ ꯄꯥꯔꯛꯇ꯭ꯔꯦ ꯑꯃꯨꯛ ꯀꯩꯀꯩ ꯉꯥ ꯐꯥꯔꯒꯦ ꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯦ ꯔꯧ ꯐꯥꯅꯩ ꯔꯧ ꯀꯤꯂꯣ 1 ꯃꯈꯥꯏ 2 ꯇꯥꯕꯗꯣ ꯑꯗꯨꯝꯕ ꯉꯥ 4-5ꯗꯪ ꯐꯥꯗ ꯉꯥꯏꯔꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯄꯨꯈ꯭ꯔꯤꯁꯤꯗꯩꯗ ꯃꯥꯂꯣꯝ ꯅꯥꯎꯕ ꯁ꯭ꯂꯤꯞ ꯃꯥ ꯍꯧꯒꯠꯂꯦ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯃꯥ ꯍꯤ ꯋꯣꯛ ꯑꯞ ꯅꯥꯎ ꯃꯥꯂꯣꯝ ꯅꯥꯎꯕ ꯍꯧꯖꯤꯛ ꯍꯧꯒꯠꯈ꯭ꯔꯦ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯑꯩ ꯌꯥꯎꯖꯒꯦ ꯑꯗꯨꯅꯦ ꯃꯅꯦꯁꯣꯔ ꯂꯣꯡꯖꯝ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯂꯣꯏꯅꯃꯛ ꯌꯥꯎꯒꯗꯕꯅꯦ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇꯣ ꯑꯗꯨꯒ ꯑꯞꯗꯦꯠ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯅꯤꯌꯣꯝꯗꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯔꯁꯦ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯃꯥꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯦꯡꯒ꯭ꯂꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯁꯨ ꯃꯦꯝꯕꯔ ꯑꯣꯏꯔꯕꯅꯤꯅ ꯌꯥꯎꯏ ꯃꯌꯥꯝ ꯌꯥꯎꯏ ꯑꯩꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇ ꯄ꯭ꯔꯦꯝ ꯃꯌꯥꯡꯂꯝꯕꯝ ꯕ꯭ꯔꯣ ꯅꯪꯒꯤ ꯀꯃꯦꯟ ꯄꯥꯏꯅꯤꯀꯣ ꯑꯩꯁꯦ ꯕ꯭ꯔꯣ ꯃꯔꯨꯝ ꯁꯤꯖꯤꯟꯅꯔꯨꯔꯅꯨ ꯑꯩꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇ ꯑꯩ ꯉꯔꯥꯡ ꯆꯠꯂꯤ ꯃꯔꯨꯝꯗ ꯂꯥꯛꯇꯦ ꯆꯦꯡꯀꯨꯞ ꯑꯆꯝꯕꯒ ꯑꯉꯧꯕꯒꯗ ꯍꯥꯞꯄꯒ ꯃꯆꯥꯛ ꯂꯦꯡꯉꯒ ꯂꯪꯉꯣ ꯂꯥꯛꯂꯛꯀꯅꯤ ꯍꯣꯏ ꯕ꯭ꯔꯣ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯁꯨ ꯇꯧꯕ ꯌꯥꯏ ꯌꯥꯕꯨꯗꯤ ꯃꯔꯝꯗꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯅꯕ ꯄꯣꯠꯅꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅꯁꯨ ꯌꯦꯡꯒꯗꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩ ꯌꯦꯡꯉꯁꯦ ꯑꯁ ꯃꯣꯏꯗꯤ ꯕ꯭ꯔꯦꯗꯀ ꯇꯧꯖꯥꯟꯗ ꯀꯩ ꯂꯝꯅꯣ ꯗꯤꯃꯥꯄꯨꯔꯅꯦ ꯂꯣꯀꯦꯁꯟ ꯁꯥꯏꯃꯣꯟ KSS ꯑꯩ ꯗꯤꯃꯥꯄꯨꯔꯗ ꯂꯩ ꯐꯨꯜꯂꯤ ꯗ꯭ꯔꯪ ꯌꯦꯁꯇꯔꯗꯦ ꯅꯥꯎꯕ F ꯊꯥꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯪꯒ ꯄꯨꯟꯕ ꯃꯤ ꯃꯥꯜꯂꯦ ꯅꯪ ꯉꯔꯥꯡ ꯐꯪ ꯉꯥꯎꯔꯦ ꯍꯥꯏꯔꯛꯏꯅꯦ ꯆꯨꯝꯕ꯭ꯔꯣ ꯅꯪ ꯈꯔ ꯉꯥꯎꯈꯤꯕ꯭ꯔꯣ ꯉꯔꯥꯡ ꯅꯪ ꯌꯥꯝ ꯉꯥꯎꯈ꯭ꯔꯦ ꯍꯥꯏꯅꯦ ꯐꯨꯜꯂꯤ ꯗ꯭ꯔꯪ ꯌꯦꯁꯇꯔꯗꯦ ꯅꯥꯎꯕ ꯍꯥꯏꯗꯣ ꯅꯪ ꯑꯣꯏꯔꯝꯃꯣꯏꯌꯦ ꯈꯪꯗꯦꯗ ꯈꯥꯏꯔꯛꯏꯔ ꯈꯪꯗꯦ ꯅꯪ ꯐꯖꯅ ꯉꯔꯥꯡ ꯉꯥꯎ ꯃꯥꯜꯂꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯉꯔꯥꯡ ꯊꯛꯇꯤꯌꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯎꯕ ꯃꯥꯂꯣꯝ ꯅꯥꯎꯕꯁꯦ ꯑꯁꯤ ꯉꯔꯥꯡ ꯌꯨ ꯊꯛꯇꯦꯌꯦ ꯃꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯅꯣꯏ ꯏꯃꯨꯡꯒꯤ ꯅꯣꯏ ꯁꯥꯏꯅꯒ ꯈꯥꯏꯔꯛꯏ ꯑꯣꯏꯔꯝꯒꯅꯤꯌꯦ ꯈꯪꯗꯣꯛꯀꯦ ꯀꯥꯏꯅ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯑꯗꯨ ꯐꯔꯦ ꯑꯗꯨꯒ ꯕ꯭ꯔꯣꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯩ ꯀꯟꯇꯦꯛ ꯅꯝꯕꯔꯁꯦ ꯑꯗꯨꯅꯦ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯑꯩ ꯁꯦꯝꯅꯕ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯗꯨꯅ F ꯊꯥꯏꯌꯦꯕ F APP ꯊꯥꯏꯌꯦꯕ ꯗꯤꯄꯛ ꯉꯥ ꯀꯌꯥꯝ ꯐꯥꯅꯔꯒꯦ ꯑꯗꯨ ꯉꯥꯗꯤ ꯐꯥꯅꯗ꯭ꯔꯦ ꯕꯦꯁ ꯑꯣꯐ ꯂꯛ ꯗꯤꯄꯛ ꯖꯦꯀꯤ ꯁꯤꯡ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯊꯤꯅ ꯊꯦꯡꯛ ꯌꯨ ꯑꯗꯨꯅꯦ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯑꯗꯨꯅꯦ ꯃꯌꯥꯝ ꯃꯥꯏꯟ ꯔꯤꯐ꯭ꯔꯦꯁ ꯇꯧꯅꯕ ꯁꯤꯅꯔꯤꯁꯤꯡꯁꯦ ꯑꯃꯨꯛꯁꯨ ꯌꯦꯡꯉꯣ ꯕ꯭ꯔꯣ ꯑꯩꯁꯨ ꯕ꯭ꯔꯣꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯅꯣꯡꯃꯗꯤ ꯂꯥꯛꯆꯒꯦ ꯆꯠꯁꯦ ꯌꯥꯏꯌꯦ ꯑꯗꯨꯅꯦ ꯈꯣꯏ ꯆꯣꯞꯄꯁꯦ ꯌꯥꯝ ꯕꯦꯔꯥ ꯀꯥꯝꯅꯤꯀꯣ ꯈꯣꯏ ꯆꯣꯞꯄꯁꯦ ꯑꯦꯗꯤꯛ ꯌꯥꯝ ꯆꯨꯒꯟꯕꯅꯤꯀꯣ ꯑꯗꯣ ꯅꯣꯏ ꯑꯩ ꯑꯅꯧꯕ ꯑꯩꯒꯤ ꯚ꯭ꯌꯨꯋꯔ ꯑꯗꯒꯤ ꯈꯣꯏ ꯆꯣꯞꯄ ꯑꯦꯡꯒꯂꯔ ꯑꯅꯧꯕ ꯑꯄꯥꯝꯕꯈꯩꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯉꯁꯤꯗꯤ ꯂꯣꯏ ꯍꯥꯏꯔꯒꯦ ꯃꯇꯝ ꯊꯕꯛꯁꯨ ꯂꯩꯇꯕꯅꯤꯅ ꯉꯁꯤꯗꯤ ꯂꯥꯏꯐꯁꯦ ꯁꯥꯡꯖꯁꯅꯨ ꯑꯗꯣ ꯃꯌꯥꯝ ꯑꯌꯦꯡꯕ ꯈꯔ ꯌꯦꯡꯉ ꯂꯣꯏꯔꯦ ꯂꯣꯏ ꯌꯦꯡꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯌꯦꯡꯕꯤꯗ꯭ꯔꯁꯨ ꯌꯥꯏ ꯋꯥꯔꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯑꯄꯥꯝꯕ ꯑꯩꯈꯣꯏ ꯉꯥꯎꯃꯤꯟꯅꯕ ꯑꯩꯈꯣꯏ 4-5ꯗꯪ ꯌꯦꯡꯉ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯈꯔꯗꯪ ꯑꯗꯣ ꯀꯩꯅꯣꯁꯦ ꯅꯥꯎꯕꯁꯤ ꯐꯝ ꯂꯩꯔꯦ ꯄꯨꯈ꯭ꯔꯤꯁꯦ ꯑꯃꯨꯛꯇꯨ ꯑꯩꯅ ꯍꯥꯏꯅꯤꯡꯗꯦ ꯄꯨꯈ꯭ꯔꯤ 2ꯃꯨꯛ ꯆꯥꯎꯔꯝꯒꯅꯤ ꯍꯥꯏꯔꯒ ꯂꯧꯗꯤ ꯑꯦꯀꯔ ꯀꯩꯅꯣꯗꯣ ꯌꯦꯡꯉꯣꯅ ꯂꯧ ꯑꯦꯀꯔꯗ ꯑꯗꯨꯅꯦ ꯁꯪꯒꯝ ꯑꯗꯨꯗ ꯑꯦꯀꯔ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯂꯩꯕ ꯋꯥꯅꯦꯕ ꯈꯪꯕ ꯑꯗꯣ ꯑꯩꯅ ꯆꯥꯎꯋꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯆꯥꯎꯕꯗꯤ ꯆꯥꯎꯕꯅꯦꯁꯦ ꯈꯨꯠꯆꯥꯎ ꯑꯃ ꯇꯧꯔꯕꯅꯦ
ꯃꯌꯥꯝ ꯇꯧꯅꯩ ꯁ꯭ꯋꯥꯏꯗ ꯑꯃꯐꯥꯎ ꯐꯥꯗꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯏꯊꯟ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯀꯥꯏꯕꯤꯗꯦ ꯑꯗꯨꯅꯦ ꯐꯔꯦ ꯑꯗꯣ ꯉꯥ ꯑꯆꯧꯕ ꯂꯛꯑꯣ ꯍꯥꯏꯔꯒ ꯆꯦꯛꯁꯤꯜꯂꯣ ꯃꯇꯥꯎ ꯃꯤꯀꯨꯞ ꯅꯥꯎꯝ ꯁꯤꯡꯉꯣ ꯂꯧ ꯄꯔꯤ ꯑꯍꯨꯝꯃꯨꯛ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯆꯞ ꯆꯥꯕꯁꯦ ꯂꯧ ꯄꯔꯤ ꯑꯍꯨꯝ ꯂꯧ ꯄꯔꯤꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯍꯨꯝ ꯍꯦꯟꯅꯤ ꯀꯥꯏꯗꯅꯣ ꯂꯧ ꯄꯔꯤꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯆꯥꯡ ꯑꯃ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯦ ꯃꯈꯥꯒ ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯥꯏꯔꯛꯑꯒꯦꯁꯦ ꯑꯩ ꯌꯥꯝꯅ ꯅꯥꯟꯕ ꯑꯁꯤ ꯂꯧꯒꯤ ꯑꯦꯔꯤꯌꯥꯗꯤ ꯃꯌꯥꯝ ꯍꯣꯠꯇꯣꯛꯄꯤꯔꯛꯑꯣꯀꯣ ꯑꯩ ꯍꯥꯏꯔꯛꯑꯒꯦꯁꯦ ꯋꯥꯏꯊꯧꯒꯤꯔꯣ ꯂꯩꯕ꯭ꯔꯣ ꯄ꯭ꯔꯣꯒꯥꯝ ꯋꯥꯏꯊꯧꯒꯤ ꯑꯃ ꯂꯩꯕ꯭ꯔꯣ ꯄꯨꯈ꯭ꯔꯤ ꯃꯌꯥꯝꯗ ꯋꯥꯏꯊꯧ ꯄꯨꯈ꯭ꯔꯤ ꯍꯥꯏꯔ ꯈꯪꯒꯗ꯭ꯔꯣ ꯄꯥꯠ ꯋꯥꯏꯊꯧ ꯄꯥꯠ ꯄꯥꯠꯂꯕ ꯃꯦꯂꯥ ꯁꯤꯟꯈꯤꯕ ꯋꯥꯏꯊꯧꯗ ꯃꯦꯂꯥ ꯑꯃ ꯁꯤꯟꯈꯤꯕ ꯍꯥꯏꯅꯦ ꯅꯥꯎꯕꯅ ꯍꯥꯏꯁꯦ ꯄꯥꯠ ꯑꯆꯧꯕ ꯑꯃ ꯂꯩ ꯃꯥꯜꯂꯦ ꯋꯥꯏꯊꯧꯗ ꯑꯗꯨ ꯋꯥꯏꯊꯧꯒꯤꯗꯨꯅ ꯍꯦꯟꯅꯤ ꯍꯥꯏꯔꯣ ꯁꯤꯅ ꯍꯦꯟꯅꯤ ꯍꯥꯏꯔꯣ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯑꯗꯨꯒꯗꯤ ꯃꯥꯟꯅꯔꯞ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯃꯌꯥꯝ ꯇꯨ ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥꯅꯣ ꯁꯥꯏꯃꯟ ꯋꯥꯏꯊꯧꯒꯤ ꯄꯥꯠ ꯍꯥꯏꯁꯦ ꯋꯥꯏꯊꯧꯒꯤ ꯑꯩꯈꯣꯏ ꯃꯦꯂꯥ ꯁꯤꯟꯈꯤꯕ ꯄꯥꯠ ꯍꯥꯏꯁꯦ ꯄꯨꯈ꯭ꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯆꯥꯎ ꯃꯥꯟꯅꯩꯌꯦ ꯑꯗꯨꯝ ꯄꯤꯛꯇ꯭ꯔꯦꯕ ꯌꯥꯝꯅ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯒꯤꯁꯦ ꯆꯥꯔꯖ ꯆꯪꯉꯝꯗ꯭ꯔꯦꯅꯦ आजकल तेरे मेरे प्यार में ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯕ꯭ꯔꯣ ꯉꯥ ꯌꯥꯗꯦ ꯉꯥ ꯐ꯭ꯂꯣꯞ ꯉꯥ ꯐꯥꯔꯒꯕꯨ ꯁꯨꯃꯥꯏꯅ ꯂꯩꯒꯗ꯭ꯔꯥꯗ ꯉꯥ ꯐꯥꯔꯒ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅꯦ ꯀꯩ ꯂꯝꯗꯅꯣ ꯕ꯭ꯔꯣ ꯗꯤꯃꯥꯄꯨꯔ ꯇꯥꯟꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯁꯨꯝ ꯆꯠꯇꯦ ꯌꯦꯡꯊꯣꯛꯄꯅꯤꯗ ꯃꯤꯠ ꯅꯥ ꯈꯔ ꯁꯤꯡꯅꯕꯅ ꯃꯤꯠꯅ ꯈꯔ ꯁꯤꯡꯅꯕꯅ ꯌꯥꯎꯔꯦ ꯑꯗꯨ ꯀꯩꯅꯣꯅꯦ ꯑꯗꯨꯅꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯏꯒꯤ ꯂꯥꯛꯑꯕꯅꯤꯅꯀꯣ ꯏꯟ ꯃꯦꯂꯥꯁꯨ ꯍꯧꯕꯗꯤ ꯍꯧꯔꯛꯑꯅꯤ ꯏꯟ ꯃꯦꯂꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯑꯩ ꯍꯥꯏꯁꯤꯅꯦꯃꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯏꯃꯥ ꯏꯕꯦꯟ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯄꯥꯝꯃꯦ ꯏꯟ ꯃꯦꯂꯥ ꯃꯣꯏꯅ ꯄꯥꯝꯕꯅ ꯏꯟ ꯃꯦꯂꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯣꯏ ꯈꯒ ꯄꯥꯝꯕ ꯅꯨꯄꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯅꯝꯕꯅ ꯅꯨꯄꯥꯈꯩꯅ ꯄꯥꯝꯕꯁꯤꯅ ꯈꯣꯏ ꯆꯣꯞꯄꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯈꯣꯏ ꯉꯥꯛꯇ ꯇꯧ ꯂꯩꯔꯤꯗꯅ ꯏꯃꯥ ꯏꯕꯦꯟꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯁꯦꯝꯅꯤꯡꯉꯁꯨ ꯁꯦꯝꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯣꯚꯔ ꯍꯤꯠ ꯇꯧꯔꯦ ꯍꯥꯏꯔꯦ ꯀꯅꯥꯅꯣꯝ ꯐꯣꯟ ꯂꯥꯛꯑꯦꯅꯦ ꯐꯣꯟ ꯑꯝꯇ ꯀꯛꯊꯒꯦꯀꯣ ꯑꯣꯚꯔ ꯍꯤꯠ ꯇꯧꯋꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅꯅꯦ ꯐꯣꯟꯁꯦ ꯑꯃꯨꯛ ꯂꯥꯛꯄ ꯑꯩ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯑꯩ ꯐꯣꯟꯁꯦ ꯉꯥꯛꯇꯪ ꯏꯪꯍꯜꯂꯒ ꯇꯧꯔꯛꯀꯦ ꯌꯥꯝ ꯁꯥꯒꯠꯂꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯂꯥꯏꯐꯁꯦ ꯑꯃꯨꯛꯀ ꯇꯧꯔꯛꯈꯣ ꯍꯥꯏꯔꯣ ꯇꯧꯔꯛꯀꯅꯣ ꯍꯥꯏꯔꯣ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔꯣ ꯉꯁꯤꯒꯤꯁꯤꯗ ꯂꯥꯏꯐꯁꯦ ꯇꯧꯔꯛꯈꯣ ꯍꯥꯏꯔꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯇꯧꯔꯛꯑꯣ ꯅꯥꯎꯕ ꯅꯪ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯔꯃꯤ ꯁꯥꯟꯅꯕ꯭ꯔꯣ ꯅꯠꯇꯦꯗ ꯑꯗꯨꯅꯦ ꯁꯤꯒꯤ ꯑꯦꯞꯁꯤꯅ ꯍꯥꯏꯁꯦ ꯃꯥ ꯔꯃꯤ ꯃꯦꯟ ꯍꯥꯏꯗꯣ ꯅꯠꯇꯦ ꯃꯥ ꯑꯗꯨꯝꯕ ꯀꯩꯝꯐꯧ ꯇꯧꯗꯦ ꯃꯥ ꯉꯔꯥꯡ ꯄꯨꯔꯥ ꯁꯥꯗꯨꯗ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯅꯦ ꯃꯥ ꯄꯨꯔꯥ ꯁꯥꯗꯨꯒꯤ ꯃꯤꯅꯤ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯀꯅꯣ ꯏꯃꯥ ꯍꯥꯏꯅꯦ ꯑꯗꯒꯤ ꯕ꯭ꯔꯣ ꯀꯩ ꯂꯝꯗꯅꯣ ꯂꯥꯏꯚ ꯇꯧꯔꯛꯈ꯭ꯔꯣ ꯑꯩ ꯐꯣꯟꯁꯦ ꯌꯥꯝ ꯁꯥꯒꯠꯂꯦ ꯉꯥꯏꯍꯥꯛꯇꯪ ꯀꯩꯅꯣ ꯏꯪꯍꯜꯂꯒꯦꯀꯣ ꯏꯁꯤꯡꯗꯔ ꯀꯩꯅꯣꯝ ꯂꯨꯞꯁꯜꯂꯒ ꯈꯤꯇꯪ ꯏꯪꯊꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯏꯚ ꯇꯧꯔꯛꯀꯦ ꯆꯥꯔꯖꯤꯡꯒ ꯀꯩꯒ ꯅꯪ ꯐꯅ ꯈꯪꯉꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯍꯣꯔꯦꯟ ꯃꯁꯛ ꯇꯥꯛꯄꯤꯔꯒꯦ ꯉꯥ ꯍꯦꯛ ꯐꯥꯕꯒ ꯇꯧꯔꯛꯑꯁꯨ ꯌꯥꯏ ꯍꯣꯏ ꯑꯩ ꯐꯣꯟꯁꯦ ꯉꯥꯛꯇꯪ ꯏꯁꯤꯡꯗ ꯑꯩ ꯍꯥꯏꯁꯤꯅꯦ ꯏꯁꯤꯡ ꯂꯥꯝ ꯐꯪꯗꯦꯕ ꯑꯗꯣ ꯈꯤꯇꯪ ꯏꯁꯤꯡꯒ ꯈꯤꯛꯇꯅ ꯉꯥꯛꯇꯪ ꯏꯪꯍꯟꯈꯤꯒꯦ ꯑꯩ ꯅꯨꯡꯁꯥꯗ ꯑꯗꯨꯝ ꯐꯧꯒꯁꯨ ꯊꯝꯃꯨꯔꯦ ꯑꯗꯨꯅ ꯑꯣꯚꯔ ꯍꯤꯠ ꯇꯧꯔꯦ ꯈꯣꯠꯂꯦꯅ ꯋꯥꯔꯅꯤꯡ ꯂꯥꯛꯑꯦ ꯐꯨ ꯀꯥꯝꯃꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯆꯥꯔꯖꯁꯨ ꯉꯥꯏꯍꯥꯛ ꯇꯧꯁꯜꯂꯒꯦ ꯑꯗꯨꯒ
45 30 मिनट मुक लेरगा अमुक लाइव तौरगे मैम मथंग लाइव तौर थेनरजे अदुगा फरे थेनरजे थैंक यू मैम 30 मिनट लेरगा लाइव तौरगे हुजु पुंग के तारगे ओ बारोगा मिनी कुन गा तरुक नेबको पुंग अमा चप चान लाइव तौरगे मैम गी बिता आई फेसबुक तदि लाइव तौनिंद्रबा अदुने थबक चगे दे हाइदरगा अदु तौ लई गायना वा मैम हायरकनी फेसबुक तदि आईगी अमा हायरकदा मी मैम नयको अना यूट्यूब तगी प्राइवेट ओइबा चैनल दो इन तौजरमने अदो फरे अमाइन तौरजे आई 30 मिनट्स लेरगा लाइव ऑन तौरके मैम लाइव इंबिबेशन नाउजिंग उजिंग हाक्तंग चा गिलास अमा अखोई हाफ थाबाय तायसिन मागे अमाइना चा गिलास अम थकपिरो हई बोतल अमा ओरजु लेनako हाक्तंग टी ब्रेक अमा लौरजे अदुगा 30 मिनट्स लेरगा चप चाना yung लाइव लाक्चरगे थैंक यू वेरी मच याम अनु थेनाजिंग हालेगा थैंक यू आई ऑफ डिस्कनेक्ट तौरगे कायदा हाय हाँ अमता लोशंगी ओके स्टॉप